अहानबद मरोइब पाउ जम्मू एंड कश्मीर की पहलगाम टेररिस्ट अटैक की टेकचक इंडिया की होम मिनिस्टर अमसुंग प्राइम मिनिस्टर न पुगदबने हाइना कांग्रेस न हाइरि पुलिस न फाजिन की रामबाई टेंगोल की थौमी अनि थादोक्त्रबदि जिरीबाम दा कनबु खोंजंग चंगसलगनि हाइरि जुडिशियल कस्टडी लेखिद्रब खोइशनाम सनाजाउबगी जेसी ngasi ahing nongyai dege hayeng ahing nongyai fawba manipur ban kokre khurumjari ISTB bu meeting tabiri ba pungno moputram nokchari hojupau sandokna pisari इंडिया की होम मिनिस्टर मसुंग प्राइम मिनिस्टर ने जम्मू एंड कश्मीर की पहलगाम टेररिस्ट अटैक की दायित्व पुगदबनी हाइना ऑल इंडिया यूथ कांग्रेस की सेक्रेटरी अमदी इंचार्ज मणिपुर शरीफा रहमान हाइरी ngasi imphal gi congress waban mamang da thodo adugi mayokta indian youth congress ki thawmi singna khongchat ama chatna ba hotnarakpada police ka mukna ba thokhi youth congress ki thawmi singna we want justice down down bjp amit saha down down haiba kholau lauduna congress waban dagi thorakpada police na geta thattuna thamki matam khara mukna duna yaning da phongdok lamlaba tungda khongjang loi singadu amuk congress waban da hanjinki all india youth congress ki secretary amadi in charge manipur sharifa rahman na pawmi sing da phongdorakpada terrorist sing asi kana kana no amadi kana na mating pangbano haibasi yamna mayek sengle matau kamdongna border dagi lapna leiba mafam amada terrorist sing attack tawramnaga khudakta mangki gadawri bano hangbaga loinana attack asi home ministry ki makhada leidiba local government ki khud yawroidabagi maram leite haina maral sikhi union territory ama oiriba jammu and kashmir home ministry ki makhada leibani home ministry na jammu and kashmir miyam da security piba tourist sing bunga pi sanbi bangamdre haiki lengang na matik chaba thabak lokhatkadabani pehelgam gi thodokta natana manipur da tha kya chatharakliba terrorist ki thawong singi matik chaba thabak paikhatkadabani haiki thodo subu yaning da phongdokta na hayeng india pumbada congress amata oina candlelight march pangthokani asigumba pangdabagi thodo siki mayokta congress party na matam pumbada lepli haiki protest aduda enough is enough strike back hard terror has a sponsor the world knows it pakistan enough blood said strike terror at its source have a placard sing paiduna bjp yaning da kholau kya slauki The government has to take actions against innocent people, what have been happening. And it's not about only Kashmir. What is happening in last 18 months in Manipur, that is also cannot be ignored. So the BJP government, wherever they are, they have been doing the same. Let it be Manipur, let it be Pahalgam, let it be anywhere in India you see. The terror attacks have been raising day by day. Everything, the crime rates are increasing, unemployment is increasing, innocent people are dying, and people who are trying to raise their voice, they have been FIR'd or they have been silent through other means. So we condemn such act. Home Minister and the PM who is responsible for such things. Tomorrow the entire nation will do a candle march together across the nation in solidarity of these people who have lost their lives. Thasigi kungani thoida rambai tengol unit 41 jiribam gi mi ani fazin ki badu condition amata yaudana thadoraknaba women association for socio-economic development was said jiribam gi president and nivaranina lenga amadi police department da appeal tawrakli jiribam gi bawparada leiba apunma jiribam meirapai bi AJMP gi hall da pangthoki ba pawmising unaba mada mahakna makhataraduna april gi amadagi hauna 80 jiribam unit na nisagi mayokta sangsilakli ba khongjang asida jiribam da leiba furup kharana jiribam district pu mangna na basilak pasiyaningde jiribam da nisagi ipak ta tauduna leidiba icha inaw kayabu kannaba 80 jiribam na changsiliba khongjang asida yauriba 80 gi mioi anibu kasar assam gi bakhal da leiba jamir hoisen laskarna Maral season duna police report pisilaga Jiribam police na fatuna hozik police custody the lady ba mioi ani asi condition amata yauduna thadorakna ba Jiribam the lady ba imalup singi maikai digi appeal tawri lan gi chaithing na kham thing na wara ba mata masida nisagi ipak the lady ba singbu kanjana ba etina hotnari ba sida Jiribam police tongan ba department amadi furup sing na susagwatsi
Zakir Hussain Laskar Hariba Mui Asiga Yanaduna Chatkraba Matung Mara Laitaba 80 gi Mui Ani condition Yaudana Tadorok Trabadi Makhatana Kongjang Slagani Haiki. Paumising Unabadu Apun Jiribam Merapai AJMP President S. Susila. Women Association for Socio-Economic Development was said Jiribam gi President N. Nivarani, AJMP gi Secretary General T.S. Jamini Amadi, GD Kechal Chauka Thorang Imaluki, General Secretary N. Kumaleisu Sarukyaki. Karigumba hariba condition amta yaudana condition pansin biragati ekoi ima singna atopa khongjang makha chathabagi ekoina ekoida akoi wakhan tawraga lejari ekoi gi community ani gi marakta lan chathabada wana lairaba koi Jiribam district asida nakoina na atopa state tagi mi ne akanda Jiribam da supply tawnaba thajala ibase ekoi yamna laibak thibani masi ekoi Jiribam gi parja moina koi janingde masi khongpam handopiu aduga atop Jiribam da laiba community sinasu asigumba thengnabirabadi ekoina warakpada phabada mateng pangbiu hainasu Haukiba Mars ki Kuntraga Mathoi Imphal East Commando na Faraga April gi Taraga Hundoi Judicial Custody da Laikhidraba Kurai Ningthobum Laikai degi Khoshnam Sanajawba alias Ibungogi Matang da Semkiba Joint Action Committee Against the Custodial Death of Khoshnam Sanajawba alias Ibungona ngasi ahing nongyai degi hayeng ahing nongyai fawba ban kokre Governor da JSC na numit mangani gi manungda demand sing thabak ton thorak na batak sin krabasu ngasi fawba Governor amati Manipur lengak na tadabadagi khongjang asi sangsin na ba fireb lobani amarom da ban asida na ayek essential servicing di komthokani hari Maraibak Nathairaga Maipak Naba Hotnabagi Mahuta Maraibak Chinkatlaga Maipak Minanaba Hotnafam Toi Haina Indiagi Kwaidagi Liraba IIT Singi Manungda Ama Oiriba IIT Rurki gi Professor GD Ransin Chung RN na Kangpopi District ki Manungda Laiba YNM Khulgi Foundation Day Thoram da Fungdokre Nongda Lairen Pakhangba Matamdagi Kundaраклaba Wangbren Ningthogi Wari Singbul da Yauriba Khul YNM Sanareng Haina Khangnaramba Khul asi Khundhorakpagi Ningsing Khubam Maikum Hangdopagi Tharamadada Nungbai AC gi MLA Hill Areas Committee gi Chairman Dengang Lunggangmai Indian Army gi Lieutenant Colonel Kabipphon Panmai Hani gi CMO None Dr. Edwin Gonmai na jingbasu sarukyaki Tharamadada Ransin Chung na makhataki bada Mahak masamang India gi khwaidagi liraba IIT singi manungda ama oiriba British na lingkhatlamba IIT Roorkee da Professor Oiba Fanglakani haba mangda fawba mangmangam kidabani YNM gumlaba piklaba khul amadagi hauраklaga asigumba fida ama fangbangam libasi khul asigi amadi Iraibak Iramdam Manipur gi mapalna fangbangam bani khanjabana maram oiraga lamdam asigi ngamjaba thogdang khara logani habagi wakhalon lei haiki YNM is not just the place I come from. It is the reason I could go anywhere at all in the country. That is Indian Institute of Technology, Roorkee, IIT Roorkee, the first ever engineering college in the country, which was established during the British Empire. And today, Institute is celebrating 176 years of its existence, 100 years ahead of India's Independence Day. Foundation Day is not just about the past. It's about celebrating the community spirit that continues to shape our future. We laugh together, we grow together, and today we celebrate together, my dear friends. Masangal Thokchanaba Kulai Paikiba Maitena Kulai Pikhalaba Fawba Kuki Signadi, Kulai Pikatriba Sida terrorist ni Haina Lautopangam Driba Karigino, Logi Matakta Kanamta Late, surgical strike forward of from Toklabani Haina, Rastrahit Serbo Pari Sangathan Haikre. Manipur gi Khongchata Lakiba Rastrahit Serbo Pari Sangathan gi National President Sohan Girina Paumi Singa Unakibada Wafamasti Fongdokibani. Rastrahit Serbo Pari Sangathan gi Chief Patron KS Bhakti Kumar, Uripok Apun Baluk ki President Soram Tikendrazit Amasung Social Activist Laden Lakpam Birahari Yauna Manipur Press Club ki Thangjing Hall da Pangthokpa Pau ki Mifam Aduda Rastrahit Serbo Pari Sangathan gi National President Sohan Girina Makataraduna Terrorist Singna Furuk Amadi Lining Leite Kashmir ge Pahalgam da Micham Kungani Pan Hatkre Manipur da Chahi Anirom Asda Mioi Kya Hatkre Mioi Lising Humfu Hen Bana Lanjenaraga Relief Kim Singda Teheli Manipur gi Irang Asina Haurakpa Matam Irang asi Thohan Kibasingi Matakta India Lengak na surgical strike fawba Tauram Labadi Ngasi Sokhaliba asi Yongna Soklam Dabayai Laiba asigi Mafam Amatada terrorism gi Thawong Chatharakpada Rastrahit Serbo Pari Sangathana
लेंगाक्ता साफू पीदुना लाकली टेररिज्म थेंगनाबगी मतिक मया इंडिया लेंगाक्ता लई चही की अपुनबा बजेट की चादनी फू डिफेंस की ओरी मतिक मया लेरबा फोर्सेस लेरिबनी अदुबु मणिपुरददी मसागी मयुमदा लेजरगा इमुंग मनुंग पुजरगा हिंजरंबा सिंह कुकी मिलिटेंट सिंह लांदारकपदगी मसादा सेटलंबा फिरोल नतना करीमत पुरक्तना लांजेलकपदगी लेंगाकना पीबा मतेंग पिरकपा ngairaga हिंगहली हाइकी कई भाइयों ने कोई पहले से हथियार नहीं थे उनके पास, उन्होंने सेल्फ डिफेंस के लिए उन हथियारों को लिया और वापस कर दिया। लेकिन अभी कुकी समुदाय के पास जो हथियार है वो वापस नहीं हुए और जो उनकी सेपरेट एडमिनिस्ट्रेशन की मांग है वो कतई सरकार द्वारा मानी नहीं जाएगी। ये बात सरकार द्वारा उन्हें बता भी दिया गया है। अगर वो फिर भी इस चीज में अड़े रहते हैं तो मैं सरकार से कहना चाहता हूं कि अब सख्ती का समय आ गया है, क्योंकि कानून और संविधान से ऊपर कोई चीज नहीं है। और अगर आज ये सेपरेट एडमिनिस्ट्रेशन एक तरह से उन्होंने ले ही लिया है, जिस तरीके की अभी परिस्थिति है, क्योंकि मितई भाई रोड इस्तेमाल नहीं कर सकते, वहां नहीं जा सकते, ना वो यहाँ आ सकते हैं, तो अभी सोचने वाली ये बात है कि जब तक वो अपनी ये मांग जो गलत है उसको नहीं छोड़ते तब तक ये शांति का जो प्रस्ताव है वो संभावित नहीं हो सकता। तो कुकी लोगों को समझना चाहिए कि ये जो धरती है, ये यहाँ का जो मूलभूत निवासी है वो मितई है, इनके साथ हमेशा गलत हुआ है और आगे भी गलत ना हो, इस चीज को लेके उन्हें अपनी ये जिद छोड़कर सबके साथ वासुदेव कुटुंबकम की सोच को लेके साथ रहना चाहिए। चही अनि फाजलकलबा मणिपुर इरांग असना हौजिक रिलीफ कैंप सिंग चंगजफम लौदुना लेरिबा आईडीपी सिंग मसा मसागी असिंग मयुमदा चंगबा यानबा होनबदा अचौबा थौदांग लौगनी हौजिक आईडीपी सिंगना वाना हिंगलिबा पुंसी महिंग असिगी मतांगदसु इंडिया की प्राइम मिनिस्टर प्रेसिडेंट अमसुंग होम मिनिस्टर द मेमोरेंडम पिसिंदुना हाइजक्रे हाइना राष्ट्रहित सर्वोपरि संगठन न्यू दिल्ली के प्रेसिडेंट सोहन गिरीना फोंदोक्रे मोरंग कॉलेज हंगबा रिलीफ कैंप ब्लॉक ए अमसुंग बी द लेबा आईडीपी सिंगी लाइरिक लाइशु तमलिबा अंगांग सिंगदा महिक तंबदा चंगबा एक्सरसाइज बुक कॉलम पेंसिल स्केल अमसुंग अचापोट सिंग मतेंग पीबगा लोइनना आईडीपी सिंगा उनदुना अवाना हंगबगी खोंगचता सोहन गिरीना फोंदोखिबनी सोहन गिरीना मखाताना मणिपुर की इरांग असि चही अनि फाजिलकले इरांग असि हौरकपदगी हौना संगठन असिना इंडिया की प्रेसिडेंट प्राइम मिनिस्टर अमसुंग होम मिनिस्टर द मेमोरेंडम क्या पिसिंदुना प्रेस क्लब ऑफ इंडिया दा अतोप संगठन क्या पुल्लगा मिफम पांगतोक्तुना खोंजंग क्यासु संगसिंख्रे राष्ट्रहित सर्वोपरि संगठन की पांदमदी इरांग असिना अवाबा मायोकनारिबा आईडीपी सिंग असिना मसा मसागी युमदा हंजिनबा होटनबा अमसुंग आईडीपी अंगांग सिंग असिगी mateeng पांगबनी हाइकी हमारा सरकार से ये डिमांड है अपने संगठन के माध्यम से, तो हमारे जो परिवार हैं, हमारी माताएं हैं, उनको रिलीफ कैंप से अपने घरों में सुरक्षित भेजा जाए, ये हमारी सरकार से मांग है और उसी के लिए आज आपके समक्ष हम आए हैं। और इससे पहले भी हम एक रिलीफ कैंप में गए थे और यहाँ के जितने भी संगठन हैं उनसे डेली हमारा मिलना हो रहा है, तो बहुत जल्द हम कोशिश करेंगे कि आप सब अपने घरों में सुरक्षित वापस मिलके रहना है, अपने आप में यूनाइटेड रहना है, हमें एक देश के साथ मिलके अब सबको काम करना है। Directorate of Environment and Climate Change samadi Manipur Pollution Control Board na Bisnupur Municipal Council ga khusamnaraga Bisnupur Bazar da 120 micron dagi taba plastic ki carry bag sing sizinaba thingbaga loinana sizinaramba plastic carry bag sing fagatkre Driver duga mari lenana Bisnupur Municipal Council ki Chief Executive Officer Thaudam Sonina ngasi chathariba driver si plastic carry bag 120 micron dagi taba sing fagatbaga loinana non woven plastic carry bag 60 micron dagi tadaba earbuds with plastic sticks, balloon gi plastic sticks, plastic flag candy stick, ice cream stick, decoration gi polythene, plastic plate cup, glasses, cutlery, haibadi forks, spoons, knives, straw tray, wrapping natraga, packing film around sweet boxes, invitation card amadi cigarette packets. Single use plastic asi season abidana ba haidana appeal tawjari. Plastic ki polam sing sizinaba thingnaba amadi maslingnaba amadi masi sizinabana aikhoida manghanba amadi amangbagi maramda punna khangminanabagi pandamda nomagi awareness campaign amanga se Sanoi College Nambol gi conference hall da pangthokre Internal Quality Assurance Cell NSS Unit amadi Environment Cell Nambol L Sanoi College na Directorate of Environment and Climate Change ka khosamduna pangthokhiba awareness campaign atu da college atu gi staff
एसोसिएशन की प्रेसिडेंट ओरिबा जियोग्राफी डिपार्टमेंट के एसोसिएट प्रोफेसर एस त्रिलोक चंद्र IQAC की कोऑर्डिनेटर्स ओरिबा डिपार्टमेंट ऑफ इंग्लिश की एसोसिएट प्रोफेसर डॉक्टर ए तेसमनी अमदी असिस्टेंट प्रोफेसर जियोग्राफी एल इबोचौबिसु सरुक याखी कॉलेज असिगी ओजासिंग अमदी महिरोइसिंगना कॉलेज कैंपस मनुंग द सिंगल यूज प्लास्टिक बॉटल सिंग खोंगतकी प्रोग्राम कोऑर्डिनेटर्स ओरिबी डिपार्टमेंट ऑफ जियोग्राफी के असिस्टेंट प्रोफेसर डॉक्टर राजकुमारी हरिप्रियाना सिंगल यूज प्लास्टिक ना अखोई मियोइबगी हकचांग द कयाम सोहनबगे अमदी मसीना थोहनबा लैना तिना कयागी मरमद पुन्ना खंगमिननबा अमदी मतौ करमना मसीबु थिंगदगे हाइबगी मरमदा हौगलकलिबा महिरोइसिंग द खंगहनबा अमदी मसीना मियोइबगी हकचांग द ओइरकपा याबसिंग अदुबु मयेक सिंगना खंगलबदी सिंगल यूज प्लास्टिक सिंग माइ पाकना थिंगबा ngamgani हाइबगी पांदमदा असिंगुबा नोंमगी ओइबा अवेयरनेस कैंपेन असि पांगथोकपनि हाइकी हौजिकी मतमदा सिजिनदिबा सिंगल प्लास्टिक अमुक्तन सिजिनरगा खुंदोकपसे मसिना तुंगदा कयाम कायरकपगे अखोइगी तुंगी मिरोल आ चारोल फौबदा माना कायरकपा ओइरकदबा खल असिदा कायरकपा ओइरकदबा मयाम अदुबु थिंगौनबा अमदि तुंगी मिरोलना इंगना लैनबगी दमक्ता अखोइना प्रोग्राम असि पांगथोकजबनी नेशनल पंचायती राज डी की थोरम इम्फाल वेस्ट डिस्ट्रिक्ट की ह्यांगथांग सिटी ब्लॉक की मनुंग चनबा लंगथबाल निंगोंबम ग्राम पंचायत सो इम्फाल वेस्ट टू ह्यांगथांग सिटी ब्लॉक के बीडीओ सिंधिया लाइपुबम की मखादा पांगथोखरे थोरम अदुगा मरी लेनना ग्राम पंचायत की चेयरपर्सन सपम ज्योतिना फोंदोरकपदा थोरम असि मरु ओइना पंचायत की मखादा मियामदा पीरिबा तोंगान तोंगान खुदोंगचाबा क्या सिंग असे निंगथीना खंगहनबगा लोइनना खुदोंगचाबा सिबु लौहौनबगी पांदमदा पांगथोकपनि हाइकी थोरम असिगी मनुंग चना ग्राम पंचायत असिगी पंचायत सेक्रेटरी सनसम अमोना लुचिंदुना पंचायत असिगी मखादा लेरिबा वार्ड सिंगी खरा हेन सोथरबा इमुंग सिंगदा ग्राम पंचायत असिगी माइकैदगी अंगब खुदोल सुतमकी लोइनना थोरम अदुगी मनुंग चना सिंगल यूज प्लास्टिक आइटम बैन की अवेयरनेस अमसु मफम अदुदा लेरिबा दुकान सिंग यावना तोंगान तोंगान मफम सिंगदा चथकी Eastern Border Areas Development Authority Ivadana Jhum Lau Pathap ki Phattaba Chaithing amasung masigi atopa Lau Pathap haiba hiramda Fungyar Block leba Khul Kungi Khunja Singi Nomagi oiba Combined District Farmers Training Pangthokrai Kamjong District ki Fungyar Block Headquartered Horticulture and Soil Conservation Department ga khusamaduna Eastern Border Areas Development Authority Ivada Manipur na sindana pangthokpa tharamatuda Project Director Ivada Nongthongbam Loyalakpa Horticulture and Soil Conservation Department ki District Office Ukhrul ki Agriculture Officer Choimaya Kasung District Office Napati ki Agriculture Officer Athai Pui Panmay yauna Expert Singh Sarukyaki Training aduga mari lenana Ivada ki Project Director Nongthongbam Loyalakpana Chingda umang kokthoklaga chahi kyagi mamangdagi pamlau toriba lawmi singda hena aphaba mongda sifting cultivation taholaga hena kanaba fangnaba training asna Fungyar block ki lawmi chahum lomda kanaba piba ngamgani training asna permanent structure semlaga tongan tongan ba lawu pathap sing tambigani phau khakta natana lawmi singna thajaba yongchak champra na chingbada tin taba sing Horticulture Department ki akhang hai singna slide kapthok laga kari tawgani kari makhal ki til taribano haiba khanghan gani haiki Manipur Sarkar ki director amadi staff sing legislation jo cooperation piraga koi Eastern Border Area Development Authority of government sina paisa liba thawak thoro maya gi maduda asiso koi program project sing maya toman bari badati project toman honda project tawbas laigi ado hatat project tawne gai koi na maina Jhum cultivation pamlo bu manhali gi maranda kai tawgani haise koi na nan Hozipagi Marthana Timber Bremtang Lominasi. Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Hi friends, adom na gari thau hapam matam dadi aphaba thau hamna bone. Adom ki khwai gi maru riba liver gi damukta di kari section thorang lo bi. Novocam health care gi original lipsa 5G na adom gi liver buson badai ngak thon. Liver gi mapangang kangkalan badana tana hakchang pumba gi energy hengalali chaba tumali acidity hantan. Season bio original lipsa 5G. Novocam Healthcare na sajaba original lipsep 5G ahum lobada coffee cup ama free da hapchari.
मतमगी नुंगसित नुंगसा अमदि अइंगा साना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदक्ता फहनबा ngamlaba Custodial cup syrup 100% Herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Custodial cup syrup thakpiu Custodial cup syrup Breaking matung na mayam khana taram nokchari makhata ba pau pisari paying tribute to fallen forefather heroes for the sake of Manipur haiba teamda Khongjom digi thorom ngarang advanced intermediate school moirang na susinduna UN mock session amagaloina na pangtokrai School authority na school asigi teaching and non-teaching staff ka khusamna duna pangtokpa Khongjom digi thorom aduda pauna brzawasi gi photo da oza sing na luchingtuna school asigi mahiroi sing amadi mahiroi sing parents sing galoina na lai sukatuna ikai khuna bodki Tharonga mari lainana global warming haiba team da pangthokpa school asigi mahiroi singna sarukya ki balaibak taragani thoi represent tawkiba delegate singda makong mathang taraba singna manama thong kya suyen thoki All Manipur United Club Organization Amukogi meeting makhada Peaceful Club Khurai na senduna Veterinary Office Imphal East ka khusamnaraga Peaceful Club ki office ta mass anti-rabies vaccination program ma pangthokrai Amukoga chatminariba Imphal East District United Club Organization gi unit organization Suko gi General Secretary T.S. Premananda amadi Suko gi thaumi sing na maru oiba thokdang loduna Peaceful Club Khurai da pangthokiba vaccination aduda Amukoga executive member M Premjit Elias Thabina luchingba team amana sarukya vaccination aduda hui hogdong punna chamaga yankhai da hida kapthoki Amuko na tangkak naina Manipur gi district singi area da mathau taba tawfam thokpa thabak sing leptana pangthorokliba sida miyamna su mating pangli makhatana su pangthorakpada miyamna sarukya view amadi amat oibagi wakhalonda thaugai pangminarasi hari Federation of Civil Society Organization Folks na sinduna lakadoriba Megi ahumgi thoram Bridging Divides for Share Future haiba teamda pangtholagani hari Hiramasigi matangda ngasi War Cemetery manakta leiba Folks ki head office ta paugi mifam ama pangthokrai paugi mifam aduda Folks ki acting president BM Yaimana Folks na sinduna mamang chahida su 3rd May gi thoram Bisnupurda pangthokraba matung handak chahi gi oinadi khundrakwam AC gi yumnam khunau community hall da pangthoklagani thoram asi mapung fana pangthokpa ngamnaba mahak masa BM Yaimana chairman oiba committee ma semle committee sigi convener na Rakesh Moirang themni oinana committee sigi makhada sub committee mapana masu semle asigumba khana naina bagi mifam ga loinana pangthokadoriba thoram asida miyamna sarukya biu haiki Bilasita Likenda Lagibasi Mayamasi Poiga Punna Tana Dignabagi Dugumba Poigi Kudum Sada Mayam to Poigi Semiba Committee Singadugi Maratagi Apoina Makoida Wana Dum Sa Pigani Makoya Pam the Wapam Singsu Kundo Hangani Makoyoiba Aningba Pam Singado when Loxin Jaraganda Koina Mamanda Rilmangata Dilida Sanazakiba Wari Paringaduta Makata next round Makoyoiba Pam the Gioiba Wapam Singado Koina Hana Center the Pukasaki point Singadugi Marata ahead of Koina Haningba Kari Yauri Haven Singba Tana Tiknabagi Dum Saba Masu Dozegani Haliba Midasita Leba Miam Punna Visharu Laminasi Puariga Sagonariba Tangjing Jing Sang the Gi Horaklega Manipur Turelga Samna Haliba Kang Soibi Turel Maril Mirol Karagi Tung the Mutkibayabagi Piba Moislakle Turel Kanaba by Kalibalingaki policy na Kang Soibi Turel Sikanaba Kongtang by Kalini Haina Kumbigi Ngami Sinamari Lenaba Singapore Jing Slakli Mirol Kya Lalaklaba Ningsing bathok chungai degi leraklaba kangsobi marilna lomi amadi ngami singda chahi khara asida khutsemgi oiba ichawgi awaba mayok na halakpana maril asida phumthi haiti amadi naket taleriba ngami kyana encroach stocksinaraktuna kumbi patka samnariba turel asigi atin fam yoramdaida hiram amagi arawbada ngairaklaba maril asigi funjilakliba saruk sing kumbi gi ngami singna haunaruba tawdana thoknaraktuna areba puthoknaduna tingthokpagi thabak paikhat pahobagi humni chanba numita ngami singna wafam asi Fongdorakibani. Kumbigi ngami khagembam amin koba amana fongdorakibada turelasi mahausa leramba fibam dagi khutsemgi oiba piksa halakpa maramna inga thalakpada di khutsemgi oiba ichaw hek thohalai maramasna ichaw thoktringai kharadang oirabasu ichaw dagi kannaba wakhalonda ngami singna tengbagi thaba ase paikhatpani haiki
ngasi sengdok cheriba sigi marinji tariba isingji thangjing chingjawdagi sen tharpa ising pangchoibi irinji da tai tariba isingja khusengi matamni phumdina phunjila ana phun kaya thumle lokon kaya thumle khunja hingjina khang ngamaktrana isa gi lanai pangan puthongnaraga sengdok chabun Saruk yakiba diren ko bangami amana turel si aduki matik maruiba turel amani thangjing chingdagi horaklaga local kyadi ising piram laga kumbi pat taraga ungamlen fauraga manipur turel da tinduna chinwin turel takhigadaba adugumba turel amani turel asing asidi noma nomagi funjilaktuna mutkiba yabagi mi paiba miyamna poknarakle karigumba turel asina mutkiba matamda aikhoi gi environment aduki matik akaiba kya lakkadaba maramna masi kanma mathau tai haiba wakhalon adu tingbagi thaba si hobani adubu ngami kharana tingliba sidi sengbani haiba yai masina hana leramba turel gi saktam adudi yohan bangamloi mari leinaba singna mahausa leramba turel gi masak adu ohennaba khongthang paikhalhaningi haiki Turian daga hiram masi hujik akoi khongbal hiram masa pitru pikpa mo in lesile madam masina hujik isingdi aku budu da sian mangal mokta bedagi akoi bo bosa ta pathorak bedagi pham kaya dan silak bani masina sum kuini lesilaga di punjin ki ya bagi aki bo lai turila sigi pibam sim rum mang ba masana dum tarak bani masidi mai leina ba department dagi akoi government ki side dagi akoi yam mathu matam da miyang janganingi turian kan ba akoi gi lup department na khong asibusu kangsabi madina sibusu kalaningi hadina akoi ngasi India gi tongan mafamda pangthokna bagum haurang sabal city block Imphal West 1 gi makhada leiba Fayeng Gram Panchayat na sinna National Panchayati Raj Day gi thoram ngasi Fayeng Sabalai Kai Community Hall da pangthokre thoram adu da Fayeng Gram Panchayat ki chairperson Angom Gojendro Fayeng gi khulak paning Thauzam Toyai Yas ki retired deputy director Angom Jugol Fayeng Gram Panchayat ki secretary T Ranjit GRS ki Hemchandra miyam gi thabak tawriba Angom Khomai amade Ningthaujam Jogendro na athoiba mithunglen sing oiki thoram adu da Fayeng GP gi manung da leiba mioi kyana saruk yabaga leinana Fayeng GP gi manung da single use plastic ngasi Siznadaba Haiba Timda Fayeng GP gi manung da laiba cha hotel amadi Yuyon Farm Sing da plastic ki dispo glass Siznadanaba cha gi hotel Farm liba amadi Yuyon ba miyo sing da likli glass dozen amamam khusinabaga loinana lamdam adungi nupi sing na ngasi dagi plastic ki polam sing Siznadanaba miyam gi kongchit amasu chatki Fayeng GP ki chairperson Angom Gozendro na ngasi tongan mafam da National Panchayati Raj Day thoram pangthokpagum Fayeng GP na sindana pangthokliba Panchayati Raj Day ki thoram ga mari lenana ngasi dagi single use plastic Fayeng GP ki manung da leiriba yumthong khuding da seasonal resi Fayeng GP asi plastic ki polam free oiba GP mo ohelasi masi khaktana GP asi chakhat pa amadi lu nan ba GP mo oiba ngamgani Hausiki matamda Fayeng GPSC chakwal hanba yamna mathau tai GPSC na tawba thabak thoram sing da lamda masil leiriba miyamna mateng pangpiu haiki Isa su hojik Fayeng da leiriba Fayeng sino imung matani amaradana ai leba nusiba ai khungal nusiba daragadi gram panchayat na tawriba thabak himakta mateng pangpiu matangi leiriba akhang ai singsina su Pradhan, Chairman, Member, Nana Tawisi Yaninde, Nana Sima, Tawuna Faroidra, High Session BBU. Purvanchal Hills Mongjam na mapung oiba thodang laudun International English Language Day gi thoram Imphal East District ki Mongjam Community Hall da mahiroi kya ga loina na pangthokre thoram adu ga mari lena retired English lecturer Tongbram Gulam Chadna malim gi oina English haibalona si mafam ayamba da pau phongna na bagi lona mo oiri English haibalona si British na India bo loilam challaba matung makhoi ka pau phongna na bagi damang takpi tambirambani adu ba hojik lakliba ahung ba kya asida aikhoi gi imalon su chakhat na ba hona ga dabani amadi English su hajinda ba yati haiki ngasi gi thoramadura nursery dagi class 5 fawbada mahi tamliba lekai dugi mahiroi singna isai amadi saireng changdamna ba ama pangthoki iba paba haitraba singbu mayek chalhanaba pandamda chahi khudingi mafam kya da pangthoktuna lakpagum handaksu adult literacy campaign Department of Adult Continuing Education and Extension Manipur University na sinduna ragailong kabole kai da mayek chatraba sing takpi tambi bagi thoram hawtokre numit mangani gi
ताकपी तंबीबगी चथगदौरी थौरम अदु मणिपुर यूनिवर्सिटी की वाइस चांसलर नाउरेम लोकेंद्रना अथोइब मिथुंगलेन ओइदुना हौदोखी थौरम अदुरा लोकेंद्रना मणिपुर यूनिवर्सिटी दा डिपार्टमेंट निफुगा मंगा रोम लेरी मसिदा एडल्ट कंटिन्यूइंग एजुकेशन एंड एक्सटेंशन डिपार्टमेंट असी डिपार्टमेंट अतैगा खरा खेनै मरमदि मसिना लेबाक खुनाई असिगिदमक हेना कानाबा पीबा हाइबदु ओइरी डिपार्टमेंट असिना खुंगंसिंग एकाडेमिक सेशन खुदिंगी चतुना मयेक चतनबा पाबा हैतबसिंग अदु खंगदोकलगा इबा पाबा हेनबगी थबकसिंग पाइखली हाइकी Adult Education Department की HOD Lamalu Thaimeina Department असी की second semester कारकलिबा महैरोई सिंगना लाइरिक तमना तमना मखोइना मयेक चत्रबा सिंग ताकपी तंबीना बचही खुदिंगी लेकाई लेकाई द चतुना होनदुना लाकली मसी सिलेबस अमा ओइनसु यावरी मसी की मनुंग चना रगाइलोंग कबो लेकाई खुल द ताकपी तंबीबगी थबा असे पाइखतपनी हाइकी थरमदुना ताकपी तंबीबदा चंगदब पोलम सिंह डिपार्टमेंट की माइकैदगी लर्नर सिंह खुसिनखी मदुदा रगाइलोंग यूथ क्लब की जनरल सेक्रेटरी गाइथाउलोंग मरिंगमई एडल्ट एजुकेशन डिपार्टमेंट की एसोसिएट प्रोफेसर अरामबम जोली असिस्टेंट प्रोफेसर चनाम सोनिया थिंगबाइजम शर्मिला अमदी पैचुई बासुमसु सरुक्याखी Manipur NRC mapung fana chatna driba fawba amadi illegal immigrants sing maru fangna takthok driba fawba delimitation tawba yaroi hariba sing asi thabak to onthoktana delimitation tawna ba honaraklabadi ima ibel khudimangna amatto oina thingnagani haina amkel gi president Laurembam nganbina fungdokli ngarang Manipur gi mafam kyada pangthokna bagom khongjom de gi thoram all Manipur kanba imalum amkel na sinduna kaisam pat leibe lup asi office da pangthokki ba thoranga mani lenena nganbina wafam asi fungdokki bani amkel gi masaloi shangsing amadi khwaramban kaithil gi ima sing yauna chatminari ba lup singa pundana pangthokki ba thoram aduda khongjom landa thawaina pontha pi kraba athoba pauna brazavasi beauty kendrazit amadi thangal general gi photo da haikale ka tamdune kai khumna botki थोरमदुगा मरी लेनना लौरेंबम गानबीना मखातारादुना खोंगजोम देगा मरी लेनना अथौबा सिंगदा हिकत लेकत तमदुना इकाई खुमनबो उत्पगी थोरमसे अमकिलना चही खुदिंगी पांगथोक्तुना लाकली मखाताना सु पांगथोखिगनी मसिदा नतना ngarang April gi kungani thoidसु बिष्णुपुर लमांगदोंग की लेमताकता एंग्लो मणिपुर वार्डा ब्रिटिश की सिल्चर कलम लानमी का हिंगनाखिबा नोंगचुक ngakpa Manipuri लानमी सिंगना लेखिदबा निमित का मरी लेनना मफम अदुदा हिकत लेकत तमदुना इकाई खुमनबो उत्खी मतमदुदा खुलाई मतिक चाना पाइद्रबसु इमालेबा की दमकता थवाई थारबसु थेंगनगनी हाइना लेपकिबा पौना ब्रजवासी अखोई खुदिंगमकना काउफम थोकते MLA हुमफु वसिदगी तरा अमा खाइदोख्रबसु लेमहौरिबा यांखै असिना चप चाना थेंगनफम थोए मणिपुर की लैरिबा लमगी फिबम असी कुपना यंगसिंदुना MLA सिंगनसु डिलिमिटेशन तौबा याखिरोई हाइना लेफम थोए हाइकी NRC चन्ना हलकांदा सरकार की खुदोंग चापम मयाम से कोई की डिटेक्शन एंड डिपोर्टेशन की मतुंग इन डिटेक्शन तौबर का डिपोर्टेशन तौबंग नमदर का सु मदुदे दुदा खुदोंग चाप पीरोई दोबनी सरकार की स्कूल जिंदा लाइक तंबा या हल्लोई दोबनी अदुगा सरकार की थबक पीरोई दोबनी हाइबने जिंबा फिरेक से फजन लौरब मतुंगदा डिलिमिटेशन तौगदबनी हाइबसे मामा ओबी सिंगी जब जारबा मदि अमतो ओइबा खोलाओ ओइरिबनी Union Minister of State for Agriculture and Farmers Welfare Bhagirat Chowdhury की Manipur Khongchata Deputy Commissioner Office Thobal अमसुंग कृषि विज्ञान केंद्र Thobal District चक्रे विकसित भारत ओहेनबा विकसित स्टेट सेमबदा विकसित डिस्ट्रिक्ट ओहेनबना फाउंडेशन ओहेनसी हाइन हाइक्रे Manipur की खोंगचता लाखिबा Union Minister of State for Agriculture and Farmers Welfare Bhagirat Chowdhury bu Imphal की beauty केंद्र International Airport Central Agricultural University Imphal की Vice Chancellor Dr. Anupam Mishra Director of Agriculture Peter Salam Nataram Oki tung the Deputy Commissioner Thobal gi officer tongan ba department sing district level officers sing unaraga interaction pangthoki ba interaction adu the Director Agriculture Department Peter Salamna Thobal District Agriculture Department ge Chief Fencing Utki Union Minister of State for Agriculture and Farmers Welfare Bhagirat Chowdhury na Viksit Developed District ama oibana Viksit State ohenduna Viksit Bharat ohenbaki foundation ohensi government ki leiriba scheme sing grassroots leiriba sing yongna phanghanbada ahenba meeting thamsi serasira thengnariba logistical challenges sing gi matangda palladuna farmers sing da mateng pangpoina agriculture products sing transport tobagi chada yankai subsidy pinaba meeting thamli tenan farmers sing busu pradhan mantri kishan saman nidi PM Kishan scheme ge beneficiary ohenaba thabak paikhatle haiki
Khongchana today Union MOS Bagirat Chowdhury Sustainable Agricultural Practices Promote Taunaba Pandam da Paikhatliba Natural Farming gi Awareness Poster amasu release tauki. Tungda Krishi Vigyan Kendra Thobal da Chatuna Farmers Producer Company gi mihut singa unaraga makhoina hotnariba singthaki bagalinana leiriba resource amasung technology sizinaraga chathok hengatna puthoknaba pautak su piki hari. आज भी हमारा देश गांव से बसा, गांव से हमारा देश बना, गांव से हमारा ये मणिपुर स्टेट बना, गांव से हमारा डिस्ट्रिक्ट बना। तो जब तक गांव का उत्थान नहीं होगा, किसान का उत्थान नहीं होगा, गरीब का उत्थान नहीं होगा, मजदूर का उत्थान नहीं होगा, जब तक देश आगे नहीं बढ़ पाएगा। इसको आगे बढ़ाने का सबसे सशक्त माध्यम है जहां अपन बैठे हैं, जहां अभी ये कार्यक्रम हो रहा है, कृषि विज्ञान केंद्र। हमें नई तकनीकी से, नई टेक्नोलॉजी से हमें फार्मिंग करनी है, खेती करनी है, बहुत जरूरी। नहीं तो किसान कितने भी मेहनत कर लें, रात और दिन काम कर लें, किसान की माली हालत ठीक नहीं है। Ngairangmom the District Veterinary Office Imphal West ki mining makhada Khumbong Veterinary Hospital amasung Western Sporting Club ko khusamnaduna Revis Laina dagi ngakthong na bakong ngasigi hui hongdong chani romda hida kapthokre. Hausa sanabagi pawi khoi ki senior sports journalist Boyani Thousand dagi lobirasi. Arambai Tengolgi anuba khongthang ama waina state asidagi afaba football sanaroi sing putoktuna India gi maming leraba competition singda saruk yaba ngamnaba pikliba angang singi waiba grassroots ki football academy hanglagani hairi ahanba waina All Manipur Football Association sinduna tha sigi tang kuntaretegi tim taranipan grubani thongna khaidutuna pangthokadoriba anisuba Premier League ta Haingangi Uplift Development Organization UDO gi mingda saruk yaduna phajaba performance pinaba Manipur gi tongan ba mafam singi unit singdagi khangkalaba sanaroi kunmanga hauji sai NRC Takel gi artificial top ground da head coach AFCB license goalkeeping level 2 poiri angan ba maitei team manager unit taranipan gi commander Thokdam Khersan assistant coach AFCC license Tingujam step na tambi takpiri Manipur da tholiba thoningba thogdosingda asobo thogdang lauriba Arambai Tengol na kari karamba wakhalondegi sana khona bada mai onsil laglibano habigi matangda team manager oigadoriba unit taranipan gi commander Thokdam Khersan na network asiga akhanana unabada phongdorakhibada aige Thokdam Khersan amam mai mu ha khane ayo report ta kham kai degi ni Arambai Tengol gi football academy gi finance oi laiba team si oi na manager oi laibane ado hoji akoina hoji sinjari se akoi knockout ama singre adu matungda akoi second Manipur Premier League se ana nabai dongta angang mam se hoji kana practice tawba mam tournament sida mai pak ya de na sum ahan moina su sangoina hadana sananing ba hanadi moisu club amam laidana moi sanam mangaktani lan lakpura lan mai changba khotpa mayam dugi laba ki dongta sian ma khotpa du mayam gi hojikti rang ki kitang nem dharam ni na kai sana khona bada mayam yaw na akoi gi su sana je afabadi lan ngakpa khaktana su natabida afaba porkwai je mayam gi koi sana khona bada su dum singbana khallena korong ija koi taw korong anmana mama sana taw samai taw si coach ma hai koi matu ina ina ko chen jera torok ne ana hojikti sum player mayam je sum kai sana ba yaw bra khotpa hangnara kana mai te player pa am yaw le me yaw madagi di samai taw se du di sana si coach se du ta di akoi mayam torno gi dongta koi leiri mayam punna sana mina sen torok ne taseng na wari se atai nate Arambai Tengol side ta haije atai Manipur player faja mayam dilai but adu Manipur gi academy sing na ikhat pangam dabra natraga India gi oina su hojik sanari mayam se anamana Manipur player sing ma palam da loi sanai financial gi oidura ko jam kana khangbudi oide but adu ko gi team ma sum India gi asobo game am da ko represent tong na ba haita ai leke ka lai mayam adu gi try bok ta sum try tau sira han ba gi oina na khanjaban long time vision ne habade academy oina tawrai ni na sana bada hayeng referee decision jina ko last decision oidune sana ba gi de hana Arambai da lairaga lan mi gi na sanglon ama koi lebanga ko gi khunga ko na sanglon ama maina laiba ko sports ki da jo sports ki discipline nak na satkani ko Arambai Tengol li oina team coach poiri angan ba maiteina nauna semliba team asigi sanari singi physical activity yauna performance singi matangda network asida phongdora khibada UDO ga khoi ga partnership tokshan baje under registration
Arambai Tengol Football Academy gi se nangdabsida UDO na yamna mateng pangbiraga UDO du su kanaba aduga akhoi ATF du su kanana bai damangta ani makusam na mira chasabane handaki team je handaki state league players sing gi namna khangalaga aduga round of 16 Arambai Tengol na singiba football tournament sidigi khangalaga pulapna punchalaga tawjabane numit tara mangani di phajadri khara dai badum chachari training fitness tadi moi physically di loi fit ore hojiki one de football fitness tadi kitang matam kitang changgini numit tara wani kuni mukti changgini haibadi sanabaga chenba dudigi physical fitness ka kitang khena bani football fitness di kitang di wali adubo akhoi dum menkhatna badum hona jari ji ki one di mentally hoi ai khoju officially ju hana dei wali sana lai jare haibadi sanabagi wakhalon sina tongali aduga hojiki thoiba irang ji wakhalon sina kitang di tongali adubo hoji ki one gadi sana moise khungak ta player su dum yawi khungak ba player su dum yawi mo punchal laga mo punchal laga ndadi khoi ji Arambai Tengol Football Academy haisida leirabani habi wakhalon ji chingthoga sana basida ina plop ol lupsan bagi wakhalon jida punchal laga oina moi ayaw busu yaw du punchal laga manana ba na khoi hona jari haidi long term je sustain je kamain tawi khoi kyam koina involve oi bangami haidi thawai yaw ina chahi makha yaw maga lep khibuju kongai ma mayam ji thengna jare maming chaba academy ma ado khoi gi hajiki oina di khoi officially di members mayam jingi wakhalon ji di long term gi oina sana roi semgat ba Manipur gi player mayam ji loi phan bai ba wakhalon ji leibanina ai yam mai pakani na thajai hoji pokgi oina sana badadi yam phajana khoi mina hek ubada khoi sana bada khoi dum mimang thoga yam phajaba sana ba kusana du de du sana bai di wakhalon leijai khoi da du budi ham ba chu ocean ba jida khoina kasu adu yam kana khanjan jaru de du mai chopadi yadamni na khoi dum kana dum player kai dum phajapula sana jan Yawa Team A Singjamaina Nupigi ICUDIC Team A Haingangna Nupamachagi Kunmari Suba Mini Steleben Sepak Takraw Championship ki champion oikre All Manipur Sepak Takraw Association gi meng makhada Msuk Haingangna sinduna tha sigi tang kulumdegi Msuk ground Haingang makhalekai da sathariba Kunmari Suba Mini Steleben Sepak Takraw Championship ki ngasi sanakiba nupi machagi aroiba match Yawa Team A Singjamaina ICUDIC Team A Haingangbu set ani amada maithiba piduna champion oikibani nupa machagi sanakiba aroiba match na ICUDIC Team B Haingangna Yawa Team A Singjamaibu set ani amada maithiba piduna champion oikre Junior Girls ki rigu event ki aroiba match CRC Khumalampang amadi PUC Team A Kairanga Sanaragani ngasi sanakiba ahanba semi-final match da CRC Team B Khumalampang na Msuk Haingangbu set ani sinoda amadi ani suba semi-final match ki sanakibada PUC Team A Kairangna Yawa Team A Singjamaibu set ani amada maithiba piduna final sangkibani event asigi ngasi sanakiba hotline ki match da Msuk Haingangna Yawa Team A Singjamaibu set ani amada maithiba piduna ahum suba position takre Junior Boys ki rigu event ki aroiba match da SWC Team A Hiangdamamadi Yawa Team B Singjamaiga sanaragani ngasi sanakiba ahanba semi-final match da Yawa Team B Singjamaina Msuk Haingangbu set ani amada amadi ani suba semi-final match ki sanakibada SWC Team A Hiangdamna SWC Team B Hiangdambu set ani sinoda maithiba piduna final sangkibani Mga suba MNC Luang Popati 20 trophy gi ngasi sanakiba matching da Eastern Sporting Union Wangkai amadi Traukwa Kaithel mai pakre Manipur Cricket Association MNC gi meng makhada tha sigi tang kunithoi degi team kunmari na group mari thongna khaidukuna Model Higher Secondary School amadi Oriental College ground chathariba mga suba MNC Luang Popati 20 trophy gi ngasi sanakiba match da Eastern Sporting Union Wangkai na WYC Wangkhembu Ranipal da maithiba pikhibani match sida Eastern Sporting Union Wangkai gi sanaroi El Sanatombana wicket ani amadi run yangkai tare loduna man of the match da khi league asigi atopa match amada Traukwa Kaithelna Model Club Singa Makhabu wicket ahumda maithiba pikre match sida Traukwa Kaithel gi sanaroi S Somokantana wicket mari amadi run tare loduna man of the match da khi Youth Voluntary Association YBA Wangjing Poloi Football Academy Singarel Isog FC Bisnupur amadi Mayang Impan United Football Academy Sahi Tromdoi Makhagi Nupamachagi Inter Club Football League Tournament ki semi-final sangkre
All Manipur Football Association gi meng makhada mamang tha gi tang taradagi team kunmanga na group taruk thongna khaidutuna YCWO ground haino bokda sathariba Sahid Romdoi Makhagi Nupamachagi Inter Club Football League Tournament ki ngasi sanakiba ahanba semifinal match sa Youth Voluntary Association YBA Wangjing na Iboton Memorial Football Academy Wanggoibu penalty shootout ta goal taret tarukta maitibu piduna final sangkibani match asida team animang na apiba matamda goal ahum chanaduna draw chatpadagi penalty shootout na decide tawbuda YBA Wangjing na mai pakibani ani suba quarter final match ki sanakibada Poloi Football Academy Singarel na Manipur United Football Academy Sangai Porobu Gol Mari Amada Maitiba Piduna semi-final sangki ahum suba quarter final match ki sanakibada Isok FC Bisnupur na Thoi Football Academy Wangjingbu Gol Ama Sinoda Amadi Mari suba aroiba quarter final match ki sanakibada Mayangpan United Football Academy na Classic Football Academy Singmairongbu penalty shootout ta gol taruk mangada Maitiba Piduna final sangkre match asida team animang na apiba matamda goal amamam chanaduna draw chatpadagi penalty shootout na decide tawbuda Mayangpan United Football Academy na Classic Football Academy Singmairongbu maitiba piduna semi-final sangkibani tha sigi tang kunda sanagadoriba ahanba semi-final match da Youth Voluntary Association YBA Wangjing amadi Mayangpan United Football Academy ga sanagani ani suba semi-final match da Poloi Football Academy Singarel amadi Isok Football Club Bisempur ga sanaragani Manipur Cricket Association MNC gi meng makhada tha sigi tang taratrukti team kuntra na group manga thongna khaidutuna Model Higher Secondary School amadi Oriental College Ground sanaba haukiba ahum suba MNC Men's Under 19 One Day Trophy gi ngasi Public Ground khangabok sera puda sanakiba match da SCCC Singjamaina SSC Porampatpu Ranipu Marida Maitiba PK match asida SCCC Singamai Sanaroi W Rex na wicket ahum amadi run tarani toy lauduna man of the match ta khi Khudaibal lampak tawthong na sanaki bam match ta Young PG Union Cricket Lalampung na Riz Nagmapanbu wicket tareta Maitiba PK match asida Young PG Union Cricket Lalampung gi Sanaroi I Biriban na over taruka ball ahum da wicket taruk lauduna man of the match ta khi Larenjam Public Ground sanaki bam match PTCC Pasway Part 3 na Sagolbal United pu wicket Nepal da Maitiba PK match asida PTCC Pasway Part 3 gi sanaroi El Hira Chandrana over taruka ball ahum da wicket manga lauduna man of the match ta khi Moijing Public Ground Thawal da sanaki bam match na Rule Maitram na Force Ketri Gaubu wicket Mapal da Maitiba PK match asida Rule Maitram gi sanaroi NG Nopong anbana wicket ahum amadi run tarataruk lauduna man of the match ta khi Tabul Youth Development Association Taida Tabul gi meng makhada tha sigi tang kundagi team taranipan na group taruk thongna khaidutuna association asigi ground sathariba tara suba TH Kumar Singh Memorial 9-man aside 11 football tournament ki ngasi chanakiba ahan bam match da Yada Kangshoi Mapal na IDFC Sanjambambu gol amas sinoda Maitiba Pikre ani suba match ki sanakibada TYDA Taida Tabulna NCP Mayang Imphalbu gol manga amada Maitiba PK Kendra Vidyalaya Imphal No. 1 Lampen Pana Sinduna tha sigi tang kulumdoidagi Tinsukia region gi school Nifumathoi gi Sanaroi Marifu Tarana Saruk Yaduna Sahi Taramari Taratare Namadi Taramapan Makhagi Nupamacha Amadi Nupi Macha gi Masana Taruk Boxing Taekwondo Swimming Lawn Tennis Archery Rope Skipping da Saruk Yaduna Kumalampak Sports Complex Amadi IDTA Tennis Complex Lampen Pata Satharakiba Tinsukia region gi Yankai Mari Shuba KBS Regional Sports Meet ngasi Kendra Vidyalaya Imphal No. 1 Lampen Pat ki Principal Bisonat Nambramna Thaurumapu oiduna loisenkre Thagachari boyai Makhataba Paumu Bizari SSC Playground Sector da Ima Imoinu Irat Thogalup Sector na sinduna Chatharak Pataruk Suba Sector Trophy 2025 Chimapani Chanbanumita League ki ahanba match
EUSC Telo amadi ONYC Oksu Ningthem Chakhulgi Sanabada goal amata chanabangam draw chatkre. Anisuba match the Pupu Phungdongbam amadi Arangba FC Sanagadabda Arangba FC Laktabadagi Pupu Phungdongbam na walk over funkre. Ahum suba Aroiba matchasu Brother FC Secta amadi SSC Sawombunga Sanabadasu goal chanabangam draw chatkre. Sana konungi sanapalagi saisakpa hanjaba oibada natana. All India Radio, Pm-Istv Network amadi tungan ba maitei isai gi phambak thakta singda maitei isai sakpa moina miyam gi thogal toramba wangkhai ningthem pukri mamang ayang pali rotagi kongbam kongon maitei masagi anaba amana maram oiraga chatkiba chaichat kungani thoida wangkhai ningthem pukri mamang ayang pali rot leiba masagi mayumda leikidre hari maitei isai gi lamda achoba thodang lobiramba kongbam kongona Manung matam chadana leikidabada ningthau leisem masana jawa yauna lanai mioi amadi lopkyana awaba phongdorakli kongbam khongona leikidabasna maitei isai gi taibangda mention bangam laroidaba awhoba male horagani hari leikidrabagi thawaina sembiba mapugi mafamda ingna chikna leiba oirasno haina phongdok narakpaga loinana mahangna leikidabada imung manung sagaina tai amadi maruma pangsingna nanghauriba awabadasu sarukyari hari Amaromda kongbam kongon maitei na leikidabada ina chaukhat tengbang lupnasu awaba phungdokre. Hausilis lakpada maroiba pau amkana pisari. Jammu and Kashmir ki Pahalgam terrorist attack ki tekchak India ki Home Minister amasung Prime Minister na pugadabani haina Congress na hari. Police na fazin ki Arambai Tengol ki thomi ani thadorak trabadi Jiribam da akan bakhongjang changslagani hari. Amadi police na fazin ki Amadi judicial custody da lai ki draba khoishnam sana zawbagi JC ngasi ahing nongyai digi hayeng ahing nongyai fawa Manipur ban kaukrai. Nasi gawin na Pm-Istv na sandok chari ba pao matanga sa Shinjare. Mireng tabi ba puno mo po umkana.